ngase phong ki batuan tuan ba manipuri si phong singdigi maroi bi pausing khonga saraga manipur top channel gi maikei digi myam na thamjigi ahanbada sanaleba poksi digi lokosaraga state sports policy august thada puthona ba sem sare govindas manipur gi oeba revised sport policy ama lakriba august tha manung da puthona ba sem sare loinana youth policy ama su puthona ba leng ana thorang leire hani youth affairs and sport minister govindas kon thojam na ngasi phong dokre ngasi manipur legislative assembly the youth affairs and sports ki demand khanabada opposition gi members sing pukhalakpa cut motion sing pakhum piraduna minister govindas na makhatana hai manipur sport malem gi lebak kyana sakhanglab state ama oirabani manipura olympian taragum de lekre india lenga nasu national sport university lingwi ayaba piduna lingba hokrabani national sport academy su linkatre lamdam asigi sanaroi singi yenglaga manipur yoeba sport policy ama kumja english singani ga ahumda semlaba matung madu revise tawnaba committee ama semduna yengsinbaga loinana lakriba august tha manungda policy si puthokna bo honari masida natana state ki yoeba youth policy ama su puthokna ba thorang tori lamdam asigi naha singbu mayai ka ba chinjak tagi wakhal dagi laptho hanana bagi dama inter state youth festivals youth exchange program kya pangthokri makhatana pangthokna bu sonari lamdam asigi sanaroi singi diet allowance asi no model pa sangwa de hengkre regular coaching class tuan discipline sing de satharagani loinana uniform pinaba senpam budget yaure lamdam asigi sanaroi sing state na contribution pi ba si wali imung manung amasum society na sogot piduna puthorakpana yamani district taraga turukta khelo india center taraga turuk hangdokna ba ayaba pire makhatana district taraga turuk asida center amamam su hangdokna ba proposal laure block humfuga marida khelo india center hangdok piu haina center na propose tori matam suna ba anabu su khulai leina ba tharang tori district mapana district sport complex sagat khiba adu district tare loikre loisindrib district ani asigi imphal is amasum west ka pulaga district sport complex mari loisinga da wali amasum hana sakraba singa masum saban loisinga da wali ba singa si ningthina upgrade tawduna afaba sanaroi singda kudong saba phangana na bo honagani atopa pawmana ileng khulgi mapau electric phangdaba tha taret lambi phaunadaba tha ama helakle hawkiba jun tha da leptana sukiba akan manongna mara moiraga ileng khulgi lambi singda thokiba landslide sing ngasi phawba lauthok pidabana lambi phaunadana leibidana tana tha tar hene electric mai laktabadagi khunja sing khamthena awaba miyaknare tamenung district ki tamai assembly constituency ki manungsana leiba khulasi ki marueba lambi singda hawkiba jun tha da leptana sukiba nong aduna mara moiraga mapham kya da sauna landslide thoki masum misimina aso open yaudrabasu ileng khulasi ki khunja singi lifeline wediba lambi si phawba phaunaba ngamdana leidi khul singna tamai phawba tholaki hairabadi pung 10 rom sangna khongna sanari landslide thokiba mapham singi lebak lokthoktan leibadigi khunja singna mayuknariba awaba sigi matangda ileng khulgi hanagi chairman kengtan lakphona pauksi sidhai hawkiba tha ama ani sida tamai sub division lomda nong leptana sukhi maduna maram oiraga lambigi nak yeta leidiba sing masa kinthaba horaki ikui dana sauna leba kinthrakpa mafam kya yakshilakpadi ngasi phawbu khullasigi lambi su gari sangbu yadana leidi maruoina landslide thokri mafam singasi lenglong dunong saton haibising sini konphung area gi lambi gi saruk khara makhai excavator sejinaraga lakthokre adubu atop mafam singdi haujik su lakthoktra leidi khunja sina lakthokpa ngambasu oidaba aduga mina lakthokpa kuda khudong thiba thokpa yabana adum lengdan leidi PMJS wagi makhada kongphungdigi ileng phawgi lambi sema horaklabasu singning khaibada nansinduna mangkhre uku hablamba singsu loina senta khibaga loina na kaikhre nong taba matamda ising senpham leitabadagi lambi meyai da senmadagi turel gumna kutlaga leire hana lenglong phawb kilometer 10 rom koilas thabadi loikhrabani hauji khulasi phawb gari sangba yadri tangai fadana sataba thoktaba yadaba singdi singning khaidaba mafam gari phangadaba phawba sangna khongna sanari lebu phaba haigidra hauji phawbudi ka hen aruba anaye yaudaba sini kariguma yoroklabadi sagai sadun pubagi phiumda lairibani mana makhatana hai khulasi gi weba sana thanaba polam sing puthok pusin lokthok loksin tawribasi
तामईदगी ngakhtani adu hojikti khul asi phawba gari sangma yadana lambi phawnadana leirakpa tham helaklabadina khunja sing haifam khangdana awaba mayunare liangmai phurupki miyoi lisingani ga sahumlom khunda laita aduna leiriba si sura nomlaga matam gi oiba puthok laga hingnaba honabani asumna matam sangna lambi phawnadana leirakpa sina hen awaba pire hain spouse na phungdoki मांगना मखाता ना हाय हौजिकी ओइना खुंजा सिंगना तामई रोम द थोके हायरबदि पुंग 10 रोम संगना खोंगना सतबा नत्रगना मनाक नकपा खुल ताकौ रोम द पुंग 3 रोम खोंगना सतलगा गाड़ी तोंगबा नतना अतोप उपाय लेते ताकौ दसु जिप अमखक तामई तमना सेनमनि नमित खुतिंगी सतबा नति ताकौ दगी तामई फावबगी गाड़ी अतोमल सुमियो अमदा लुपा चामगा यांखै लौई मरमदनो खुंजा अयामना तामई तमना खोंगना सतनबा अयामोई मनों हंजिन लेब खुल सिंग थोकलिबा मतम गे खुदों सातबा सिंग असि मतम साना लेंगा की मरी लेनबा लोइसंग येंगसिनबिदबा सि याबना नोइते थाम हेन लंबी फाउनदबना वाना लेबसिद नतना खुलसिद मै लाक्तबा थातरे हेलकले खुलसिग इलेक्ट्रिक मै तमै दगी थरकपनि कुमजा इंग्लिश नि कुनगा मथुगी डिसेंबर दगी फेस नाम यादी हाइदुना मै यामना सुना लाखि लागलिबा मै दिसु करिमदा सिजनबा याकिदि मधु सेंबिनबा मरी लेनबदा क्यारा खाना हाइजकी हौखिबा जनवरी 15 दगी 13 फाव खुलगी प्लेटिनम जुबिलीगी थौरम नंगनबा मै सेंबिनबा मरी लेनबदा क्यारा हाइजकी अदुबो थाबो ओइना ओंथोपिरखिद्रे मधुदगी खुंजासिना वाना खाइजिनरगा खाइजिनबा सेनफामदगी दिमापुरदगी लुपा लाख मरी मखाइरोम पीबा जनरेटर अमा लैरगा चार्ज अमदि अकोइबा मफमसिंग ngανहन्दुना लाखली जनरेटर असिसु डीजल हालगा सिजनबने डीजल लैबगी सेनफामसु चार्जता लाखो मियामगी सेनफामदगी सिजनरी जनरेटर असि खुलपुनमक ngalhanma ngamadi nati चार्ज की मनाक नकपा खरक मक्तनी हाने स्पाउक्सना फुंदोकी था तरेट हेने लाखिद्रबा मै अदु इखंग खंगाउदना नोंमनिनि की ममांगदा अहिंग अमखक ललमखि मधुरिगी अमोहना लाखिद्रे लैंडस्लाइड तौब मतमदा इलेक्ट्रिक पोस्ट खरसु यावकी हाइनसु हाइनबि यावी अदुबो हाउजु फाव करी मरमगी मै लाक्तबनो खंगदन लैदि इमुंग खरदी सोलर सिजनरबसु अयामनदी कैंडल थौमैना सिंगु नुमिदांगे मतमना सिजनरी मोबाइल फाव चार्ज तौनबा लैत्रे टीवी सिंग अरेमदा तातुना लैदि मतम सांगना मै लाक्तरिबमदी लंबी फावनदना लैरिबसि लेंगाकी मरी लेनबा लोइसंगना अथुबदा मियेंग संगहनिंगबगी अपामबसु फुंदोखि अतोपा पावमना थावक पंथदुना लैरमदा NHIDCL की मैनेजिंग डायरेक्टर मै हौना साख्रे नेशनल हाईवे एंड इंफ्रास्ट्रक्चर डेवलपमेंट कोऑपरेशन लिमिटेड NHIDCL की मैनेजिंग डायरेक्टर चंचल कुमार नेशनल हाईवे नंबर 2 इम्फाल दिमापुर लंबी की सेमगा सगलिब थबकसिंग हाकथेंगना यिंगसिंख्रे थबक सुपियाबा मफमदा पंथदुना लैरमबा थेंगनबदा मैनेजिंग डायरेक्टर मै हौना साख्रे लेंगाकी मैकेदिगी पांगथोकपियाबा थबक लेंगाकना पांगथोकजसनो कॉन्ट्रैक्टर सिंगना लंबी सेमगी थबक लेप यारोय हैना अकनबा वार्निंग तोखरे ngasi NHIDCL की मैनेजिंग डायरेक्टर ना लुसिंगदुना इम्फाल दिमापुर नेशनल हाईवे नंबर 2 की सर ओइरिबा कोइरेंगैदिगी सेनापति फावबगी लंबी सेमबगी थबक तोवान एजेंसी क्याना पैखलिबसिगी प्रोग्रेस रिपोर्ट लोइनना एजेंसी सिंगसिना थेंगनरिबा अवाब खुदोंचारबसिंगी मतांगदा हाकथेंगनना यिंगसिंखि खोंगसत अदुगी सर ओइना कोइरेंगैदिगी सेकमाइ फावबगी लंबी सेम साबगी थबक पैखलिबा लंबी की सयेनब लैतबा थबक सुब्याबा मफमसिंगदा लंबी तौखाइदुना थबक सुदुना लैरमबदा मरि लेनबा अथॉरिटी द करी मनमगी थबक सुद्रिबनो लंबी तकथोक्तुना थमलगा मियामना अवाब करीगी पीरिबनो हायना अकन मोंगदा फुंदोकी एजेंसी की मैकेदिगी लमगी कंपेंसेशन सयेनब लैबना थबक निंगथीना सुब ngamkidabani haiba wafam thambada वाफम सिगी मतंगदा स्टेट गवर्नमेंट गा वरी सनबा लैरे लमगी सयेनबगी वाफम सिंग अथुबद लुसिलगने अदुबु लंबिगी सयेनदबा मफम सिंग थबक निंगथीना सुनबा पाउतापिखि अतोपा पावमन स्टेट न नीखिबा सेनफमदगी हंथना पिरकबदगी स्कॉलरशिप पिथोक्तबनी चीफ मिनिस्टर लेंगाना प्रपोज तोखिबा सेनफमदगी सेंटर न पिरकबा सेनफमना हंथरकबदगी सेनबासै इंग्लिश सिंगनिगा कुनगा मथोइदगिना कुनगा निथोइगी माहिरुइ सिंगी स्कॉलरशिप की सेनफम पिथोक्तबनी हाइना चीफ मिनिस्टर नंथोमा बेरेना फोंदोखरे मणिपुर लेजिस्लेटिव असेंबली दा minorities and other backward classes and scheduled caste department की डिमांड खनबदा कांग्रेस की तेज लोकेश्वर अमसुंग सूर्य कुमार ओखरमना पुखलकपा मोशन की पाखुम चीफ मिनिस्टर एन बिरेन हाई मणिपुर सेनबासै इंग्लिश सिंगनि कुनगा मथोइदगिना कुनगा निथोइगी ओइना स्कॉलरशिप की दमक माहिरोय लिसिंग कुनगा मरिगा समापनगा हुमफुगा तरुक की वेरिफिकेशन लोरे मसिगी दमक लुपा करोड़ 13.13 पीबीनबा मिनिस्ट्री दा प्रपोज तौबनी अदबो मिनिस्ट्री ने लुपा करोड़ अमगा सुपनगी 03 दगी हेना थादोरक पिरक्तरे
Maram asina kari tawgadabano khangdabadagi lengakna scholarship adu pithoktuna leibani senpham adu state lengaki khuta leiri hiramasigi matangda August 6 Niti Ayuk-ki mifam yawnabagi dama Delhi da chatkadoriba sida Prime Minister unaduna senpham asi pivinaba taknaramgani haki se minister na hai lengakna sangshiliba go to hills go to village asi atai state singna matau tamnaba horabani Hana leramba economic development program asigi mahuta economic development skill program ni haina ming onduna scheme asigi guideline da hongdoktuna thabak lokale program asigi makhada beneficiary singna thariba trade aduda training piraba matungda maduga sanaba khusu khulai sing piribani amasum sangkakpa yotsuba electrical gi thaba amasum seki mystery na singba trade singda thabak amagi training piraba matungna makui khulai sing adu sinabani haujikti system amada onthoklaga sangshile Hana yena ohum mari piba ok masa ama ani piba amasum tin bundle ama ani piba beneficiary sing yawi yawde khangdaba scheme sing adu lenga asina kang khada namsingkre minority mahiroi singi coaching gi mawong so hongdokle amasum lanai coaching class tawbada social gi mating pinaba thorang tori haujik leiriba lenga asi laktringai gi sahi tarada MOBC gi turn out asi lupa crore sahum rom oirambadu hawkiba sahi manga du lupa crore lising amaga sunag nifu go humdoi invest tawkre hanis paus na fundorakli atopa paw madana IMC gi gari sing lanai miyoi gi thabak da sijinabagi ayapa pirabra Impal Municipal Corporation IMC gi tuan ba ward sing gi thabak thoram da sijinanaba thamliba gari sing lanai miyoi singna yum gi thabak da sijinabagi ayaba pithoklabra haina JDU gi case joy kisana phongdokre Taranithu Suba Manipur Legislative Assembly gi hauji hauji sathariba session asigi 0 hour gi kudongsa balawduna joy kisana hai Ward Development Committee Ward number 2 thaba gari ama lanai miyoi ama gi yum gi lebak ponbada sijinaba thengnare Haribu gari sing asi laikai gi social service tawbagi hangbadana laiti hekta hai lanai thabak ta sijinaram liba miyoi duda hanglubadana hana gi cooperator oiramba miyoi mana lebak thabna sijinau haina pirambani haina khumrakhi asiguma gari sing asi IMC gi ward number 27 maki ward ki thabak tawnaba laikibani mamangda su lanai sijinare haibigi pawdi tai dubu khudam changnam puthokpa ngamdabani ngaside hakthengna thengnarabani na gari sing asi hana cooperator singda chinna thokraga lanai thabak ta sijinabagi satnabi leirabra haibisi Mahut Minister na sengdokpiu gari gumba satnabi si leirabadi awaiman kyano leitragana matau karamna lanai miyoi da sijinari bano haibadu sengdokpiu haina sumakna makhatana phongdokhi atopa pawmana train bus thengaina bada miyoi taraga mutai sikre Media report amagi matung ina Bangladesh ki Chittagong district ta mi thamdaba level crossing amara train amana minibus amara thengai bada bus adu tonglakiba mahiroi tare jauna yamdrabada miyoi taramathai sikre coaching center amagi mahiroi sing amasung oja sing adu purakiba minibus adu Dhaka tamna lakpa Probati Express train amana Mir Sarai Upa zila da ngarang thengai na bada khudong thiba thawdo du thokibani haina irai namita Dhaka Tribune haki laikidraba singadu sahi manarap tabu mahiroi taret amasum oza mari ni haina Mirabai police station gi OC Kabir Hossain asu hakiari atopa pawmana Irana nongmata da nupi ohum sairak piduna hatkre agency makogi mapuroi bising bo hatpegi maral singda supnagi nongmagi manungda sayola sida Irana nupi ohum sibigi sairak piduna hatkre haina NGO amana iraina mita phongdokre Asuna sibigi serak piduna hatpagi thawdu hengalakliba Iranda nupi sing phangsi tawduna hatpa masing hengalakhiba dugi matangda nongnangba sing hengalakre tati tawoina tawba natragana angang oina luhongkiba mapuroiba kaya hatkre hane activist sing haidi tuan ba case sing na makogi mapuroiba sing hatkiba sing gidama tuan ba jail sing na July 13 tagi nupi ohum phangsi tawki haina Norway da leiba Iran Human Rights IHR na haki Masi tharag English singa niga kunda yamdrabada nupi taret Iran sibigi serak piduna hatkre haina supali Afghan national ama oibi Senobar Zalalibu Tehran gi mapan jail magi manuna phangsi tawki sumnagi masagi sai taraga manga surakpada maki mapuroibna luhongki bi Sohailal Abedibu nongsup thangba Iran gi Sananda city gi jail ama phangsi tawki Makoi luhong ki bagi sahi taragi matungda mahakna miyat adu sataki amasum English singaniga taraga mangada conviction pikhi maki mapuroi ba hat bagi damak sahi mangarungi mamangda conviction phanglaki bi Pharnak BST bu awanung sup thangba city
Urimaya Gizel Amagi Manunda, execute Toki and Spundoki. Makasa Tarapoina Pona Pampauxi, the Maruiba Paukrana, Commonwealth Games 2022, Mirabai na India ki ahanba goal Loure. India ki lamba PB never later be Manipuri Olympic silver medalist weightlifters Haku Mirabai Sanuna, no Pigi Kizi Nifukumapan Kanglupta, games ki another record Hamdana Puari Shem Kibagoloinana, Birmingham's Commonwealth Game 2022 da India ki ahanba gold medal Loure, Maki weight Kanglup Aduda Mirabai na. Sta Mark Masagi quiet give a performance Amoina, Kizi, Marfugunipan Tangatuna, games ki another record Tam Krabamatunda, clean and Zak the Kizi, Samaga Taragum de Tangatuna upon the Kizi, Saniga Tangatuna, total the games ki another record Tamangamki. Magna weight Kanglup Aduda India ki ahum super medal oina, goal Aduloki. Magna goal Lokiba Commonwealth Games ahum the Tangana medal sing Lobungamki, English singing Taraga Marida Magna. Glasgow da Commonwealth Games ki ahan medal oina nupi ki kizi nifuga nipan gida silver medal au ki amasum English ngani taraga nipan Gold Coast Commonwealth Games ta kizi nifuga nipan ki kangluptana magna goal au ki ngasi Mirabai na snack ta kizi marfuga mari ahan ba attempt da thangat kraba matung ani sup attempt da kizi marfuga nipan thangatuna games ki anoburi ko thamki magna hum suba attempt oina kizi maudra thangatna bo hona bada mai pa khokidi Maki Quaidi Fabu in a Kizi Marfunipan Tangaki Baduna, Maki Quaidi Fabu in a Kizi Marfunipan Tangaki Baduna, Maka Quaidi Naknana Inakiba, competitive to Gizi Taraganitui Mangzin Tavasaki, Clean and Zakta Tokyo Olympics 2022 Gi silver medalist Mirabai Maki, Ahanba Etim Kizi Samagama Pandagi, Hauki, Amasum defending champion Aduna, Arumba du Tangatuna, Amuhana, title Kanavagi Pibam Daleki. Mana makatan ani super attempt the kizi samaga taragom de thangat ki ahum super attempt oina kizi samaga taraga manga thangana bokana ki adubu madu mapung phawagam kidi atopa paw madana ama office building digi taduna sire ngasinung thil sanjen thongda leiba horticulture development gi building digi department asigi assistant engineer ama taduna sire maming na laisram Ratan Kumar sa yang khigamari kawi apok pagi mingna laikhidraba laisram mani kawi Kokaithil Moirangpur Laikai Digi Hari Engineer Sina building a Sigi Mari Suba floor the Semjin Sajin Bigitabak Yangsin with the Taudo to Tokibini Hari Atopapa Madana Hitler Gigari $1 1.1 auction okre Gehudi Singna Kana Yaning the Marak United States da Nazi detector Adolf Hitler Gi Kudangariyama auction Laubada US $1 1.1 okre Haina media report Amana Hari German farm Huborn Sabagari Edo Stika Yamasum Maming Asamba Ehais Hines Taki Madu Maryland Gi Alexander Historicals auction the Maming Haidok the Baman Laiki Beni Haina BBC report okay Itihasta Itihasi Weba Autograph documents photograph Land Tokibakiagi militaria Amas Marueba relief sing Laibi Yonmata auction house Aduna Pongdokiba Matungina, Gari Edu Hitler na Germany gi Chancellor Oirapada, Maki Nifuga Marisuba Mapok Nomit April Kun English ng Samapan Kuntragom do the Piki Pinahadi, Gari Amasung, Agonaba Itihas at Pitribgi Kwaidigi, experience later Gari Sabamadi, military historians Punamana, Tizin Humzin Tashenama Hitler Gine Hive Kangli and auction house Nike. Makasa Tarapoina Huyelan Powder Lokosabama River Paukrana, Manipur government. Sendol na makwang koirabra Manipur Public School gi upon by staff humfuga teret ki tha taragum doi gi tolop piramdre Manipur Pollution Control Board ki staff ni fuga mapan gi tha manga gi tolop pidre Manipur Tribal Development Corporation gi su staff samaga ni fuga mapan gi tha mari gi tolop phanglamdre Koirengai gi Manipur Public School Employees Welfare Association gi members sing na tha taragum doi gi tolop pithuwa masum thabak ngamba Regular principal happy you hide in school get mamang na hokat mi pam kiba Hoyen Bureau Salibata Sigi Kungamanga digi Hokiba Taragani Toy Suba Manipur State AssemblyGanirak Suba Session da Senba say English and Kungani Toy in a Kungo Hum Dogi Budget estimate sing finance kitabok supuri minister and Berena house da table Tokiba Masum budget estimate sing a Sibu house na Kanaraga passed down with the Malakolak Liba discussions and voting on
demands for grants ka mari lainana opposition congress ki maikei gi lenga na puthorakliba budget estimate asi sel puthabada yumpham oiraga puthorakpa estimate ni amasum masina manipur miyam gi setmi lon da thoidona ahongba purakhanba ngamloi haina phongdokkibagi iroinana pauksi esina lengak sigi makhata leriba loisang kharadagi khomjilakpa report loisang kharagidi makogi phangpham tokpa thagi khusuman tolo thakya marol naina phanglamdaba thengnabadagi Manipur lenga asi sendol na mokhang koirabra habigi wahang hangnarakle budget session su oriba nungju mipum horaktuna senba sai english ngani kungani thoidagine kungohumdagi budget estimate sing house ta thengthang naina table torakpa masum pass tawbu su khara yawringe gi serakta pauksi isna phangbu report singi manungda housing phawbi oina lenga ki makhada salai rakli baduga handakta hawdoktuna sana halakli Manipur plastic policy 2022 gi thawai hapkadoriba loisang singi manungda Mangzil Thariba Manipur Pollution Control Board MPCB gi staff singi tolop saliba tha sigi hayeng aroiba numit oriba July hapsilaga tha manga gi phangada walamle tha sigi kunga tarukta pauksi siga hakthingna unaduna wari sakhibada MPCB gi member secretary na phongdokhibada ma ki board asigi apun bi staff ni phuguma pallai heraki aduga hairibi staff sing asigi tolop phanglaktaba July tha siga hapsilaga manga suramba thengnarakibani board asigi matangna pauksi sida masigi staff kharaga hakthengna phongdorakpada hauzik thabak toriba mokhoi tolo phangdriba sigi mathakta sahi sigi January da service matam loiraduna pension phangraba staff kisu retirement benefit sing hauzik phawbada lupa ma phawba phangdaba yawri heraki sai sangna board asida thabak tawjarakiba miyoi sina masagi service matam loiraduna thabak tagi potharaba matungda di makhoi phangpham thokdiba retirement benefit sing lengana pithok pifam thoktabra haibu wangsu pauksi sida on silaga hanglaki atopa pithokpham thoklabasu lengana tolop pithoklamdaba loisang amamuk thengnarubada Manipur Tribals Development Corporation MTDC gi suthamari gi tolop phangdre heraki corporation asigi official amana phongdorapada makhoi gi corporation asigi apun bi staff samaga nifuguma pan oiramgani hairakpaga loinana makhoi gi su haujuk phawda phangpham thoklaba lengana pithorak triba tolop gi senpham thamari sujilagle heraki tungan board amaga cooperation amaga gi staff singa wafam singasi phongdoknarngi sairakta ngasi koirangai da leba Manipur Public School gi Employees Welfare Association na sinduna school asigi gate mamang da wakat mi pham pangdokre Wakar mifam asigi matang na association gi general secretary na phongdorak school asi matamadugi lenga ki cabinet mifam na warep loraga Manipur Public School Society ko ama siam naga kumjai English ngama samapan humdraga mapan na lingkhalakibani school asi bu salaiga da society asi gi chairman minister na oiraga vice chairman education minister na oibani aduga secretary education gi commissioner na oiraga salai rakibani School asi lingkhalakpa kumjai English ngama samapan marfuda hauzik laidiba koirengai gi mafam asida Honglaktuna mahairoi singbu mai masing tamba horakibani haujimaki oina school asida pre nursery digi hauraga class 12 phawbagi class sing laidi hanadi mai sang asida mahairoi lising ani gi mathakta tamlami adubu tungan mi school kya nauna lingkhatnarakpadagi haujik mahairoi sangwa gi mathakta tamli makhoi gi oza nifuka nipana takpi tambi baga loinana nanti sing staff ki staff tarak mapanna school asigi mathakta ba thap thoram sing pangthokli loinana teaching staff nifuga nipana masum nanti sing staff taraga mapan punsilagi staff humfuga tere asigi manungda haujik phawra regularization tawbidri bi staff taraga taruk su yawri hari Manipur su COVID-19 pandemic mayuk narakhibadigi loisang singna pirakhiba Saifu sing school asida su sapmana phangkhibaga loinana school asigi phibam sokchinkhibani haina phongdorakpaga loinana makhoi tha taragumdagi tolopti hauju phawba phangdana leirakli haina phongdorakhi haidi phibam asidagi school asigi society gi chairman su oriba minister ga unaduna phongdoklubada lupa crore anigi senpham sanction tawrakle haiduna phangpham thokpa tolop sing phanglagani haraunururabusu hauju phawba senpham adu kaithokpa yabagi process treasury yogada ngaidi haidi henasu pausna phongdorakli Aten Mapawamana, Mahiroi the sexual assault at Kibiki Matang, Tizin Baukre, Indian Institute of Technology, IIT Madras campus, premises the Mahiroi Nupimasamada sexual assault at Kibiki Matanga, Institute Sina internals investigation Masata Baukre, Maki complainda, victim Madugi, friend high, Zulai Kungamangata Maki, friend the assault okay, say Kundigi Karahian Bigi, Lengaoi Panupamana. Hostel ka tamna cycle thoriba mahaki friend sang chongsilaki matamadu campus manungda mainga na thankide premier institute asina
internal inquiry haukrabasu mahairoi aduna pamdabadagi hauju fawa police ta complaint tawba leitri IIT Madras na statement amada hai institute asina khudak investigation sathaba haure amasum camera footage yengchinwaga loinana 21 mahairoi adugi saktam ga manai haiba miyoi sahumromgi photo singju share tawre hairi loisilak poina naharol thodang poksi digi atin ma pawmun andro khulbu mingsa thian khiba Nelson oinam August mga pawbada singdura kadabani andro khulbu mingsa thian na social media da andro gi lai harawda phi thongde haikiba Nelson oinam August mga phawgi manungda singdura kadabani maduna trabri mak matata legal suit tawgani haina andro khulgi khulakpa sagol sem Chandra mitaina ngasi Manipur press kapta pawmi sing unabada phongdokre mauna makata na hai Facebook ta actress Homana nat ki fizul ontokpa si model gi sinpham da leibani na yai haina positive comment pirakpa aduda Nelson oinamna androsi lai harawbada phi thongde haina comment pirakhi mana hairibasida culture bu sina ngangliba andro community asina yamna warawi andro gi lai harawbada mitop sing sangma yaroi dubo Nelson oinamna phijet ki matangna karamna khanglibano lai harawba matamda mitop sangba yadabagisu lai gi wayel gi webasana kanglon ngakpani English ngama samapan marfuga mangada andro gi MLA Chandra Singana oiringana phizol gi matangda serana ba haibadagi assembly da singdokhibasu laikhrabani culture ngaktuna leiribu khulamabu leibak miyam mamangda lana uhanbasi andro community da yamna sukali miyamna ka hena asawba phongdoraktringe Nelson oinamna atubu matamda singdorakadabani hena ma makhatana phongdokhi hauzik oina de miyam paus matang solution jarage mas miyam puna anawab dat ngaminasi and thank you